आते पूरा आते नहीं
चंगप मतम रामादी तो हम चंगप नहीं कोई सिदैदा अवाब कया फंगी बात अदुना मधुगी पोतो एकोई सिंसी मतम दुगे कोई इपाई पुपुना मसिंसे रामादी अदई थौ पामई ना हाले दास को साई मोजी ताना ए महाराज मसिदी मोइसे चलु यारोय अदुना मोइसे अकन म चैरा गंदी म पीद्रगदी यारोय महाराजना उदंग मसि या थंग त पीद्रदी यारोय जे मा कनकी तुदे बदु कमाई तो मोइसे लाइनिंग से चलु यारबदी अदुना महाराज मोइसे आइबी युम म युमबोले अहल जिंगो मोइबो अवाब पीदि सेरा पीदि अंगांग हंगदी मसि या थंग अमतन महाराज ताखदी वता अदु सही गोसाई की गुरुदी वा तारगा पामई ने कोई नेते इपाई पुसि को मतन पामई ना है लोने धर्म मसि लाइनिंग से चलु यारबदी नोई जिसे अवाब पीदि ने हाबी यारबदी इनबदी के सत्तब ने अवाब पीदि ने नोई जे खुबो चाहिए अवाब पीबद नतना अंगांग बलन ने कोई मतम दुगी कोई इपाई पुसि दुना मदु खानी बाला पूरी चाहिए ना हाथ करें ना भी अदुबो कोई लाइनिंग से पुंगम जरोय कोई इपाई पुसि सदरंदा सने भी थादो पुंगम जरोय इपाई पुना थादो पुंग इपाई पु कमानी मिराई के आई पुपा इमा इपा बो ने कमानी मिराई के मदु मिराई के जरोय मिगी मामा मपा द कोई इमा को इपा को पुंगम जरोय एगी पोक इमा इपा ले अदु मसिना कोई ये तो मसिना सिरियस सिगनी या मदुना सु तो मैं यारक्तबदगी तो पामई बगा सानिदास को ने तानारेगा अमु हारे महाराज मोसिदी एती यादो कांगु जाति सिदी पुर कांगु सिदी मोसिदी याम मरे फत्तब मरे खाबा आइदी याम मखौना लेबो कांगुनी महाराज मोसिदी यारोय मोइसे अदु इदागदि कमाय तो ने गुरुदेवा नारे अदुदी मसे मोसिंसे महाराज मोसिंसे मा द इमुंग के हल हंद नतना मसा मसु सिंगो तुमना मोसिंसे हाथदी अंगा होरनगिनेना अदु महाराज न अमतंग मसि याथंग अमतंग मयाम न काफिरो लाउदिरो अकन मचेरा पीददी मोसि यारोयना इकोइदा अदुमाय तौने इकोइसे आई इसा इशुसिंदु आई सिजबदि अराई आई इसा इनाउसि पिखबे इसा पिसक्सिंदो अदुबो हातनि हायराबनिना आई इपाई पुसिंदु खांग मंगमक्ते आई पिखबे इसा सिदो आई सिबदि सिजगी जनु सुकाइदि अदु इसा पिखबे इसा सिंदु कमाय तबदि न खनमदा मोइसे मतम ननि यारोय सिदि न मोइसे कम करे अदुदि इदो कोइसे लाइनिंग से लौजर कर मानिदा धर्म ससर लौजर गे अदु करी माय सनिदास महाराज मोइन हाइसे ओइ दो वानी मिनम वानी थागे बिरु मोइन ना ए करी न जोते मोइन मचिन न गसे लाइनिंग से लौर गे चलगे हाइसे मई यो चलो सिदा हाइजे नरम मनी मोइ अदु मसि लाइनिंग मोइ धर्म से ओलु यारो ओमु यारो अदु दि कमाई तोनी ओके मति कमाई तो सिनगनि सिसना ए अदु दि मोइ बैठे की फाइदे की लुबर ला सिकना पामई लाइ ए गुरुदेव अदु कोई मति फाइदे लुबर लाइ से लाइदो सनामी सनामी नि अदुगे मतंग द कोई गुरु पाखंग लेदि अदुगे मतंग द कना बनो खाना साव अदु होंगारे खाना साव होंगारे अदु कोई होम सिदे सिदे माने सिदे फाइदे चाव सिबु की दब कना सु लेति फाइदे की अरे दुजी अदु गुरु पाखंगी थांगों सिनाय पाइना लाइदो सनामई मखों पाइ थांगों पाइना मोइसे वासक अदुगा मसाई खाना चावबुगी माइ मखंदी आदमने पुरेना इसिना सेमाना पुगनिना अना पुगे इरुगा नोंखां मसा पाइदा इरु फाले वासक अदुमा तो लाइ कोइसिंसे लाइनिंग से चचरगे न वासक की गुरु लाइदो सनामई द वासय अदुना जुपियन द तनि गुरु पाखं बगी थांगों पाइरा वासय अदुना जुपियन द तना नोंखां मसा पाइरा इकोइसे इसिंग द बगा वासय वासा हलगा सही मसी धर्म से अपने हेड सत्य इपा आयु गुरु तरे पेरो तरे तरा मरी से बच्चा सच्चे लगे कोई पद कोई सच्चे लगे नहीं वासा इपा आयु वासा कोई लाइनिंग से चला नहीं मधुगी लाइनिंग दो मसी न करेंगे वो कोंदोरे मसी न करेंगे वो हले मसे वासा का संगे कोटु मसी न वो करेंगे हंदोरे फिर ना वो लाइनिंग से चला नंगम दबा मतम अनाना सुसपी याद मतम से जा कसरी तो पामई बना कोंगा खाबगी म पैसा कोंगा खाबी मना कला इपो की वफम दे कई उंतंग नि जगे ला उंतंग दे कोंगा खाबना कोमे ए सुनि थौ करी नि सुनि थौ न नाई की न सुगी न नाई न पुगी न ने म बगो न नाई
ꯅꯥꯏꯅ ꯄꯨꯟꯅ ꯂꯥꯛꯆꯒꯗꯕꯅꯤ ꯀꯔꯤꯒꯤ ꯅꯤꯡꯊꯧꯅ ꯂꯦꯡꯕꯤꯔꯛꯏꯕꯁꯦ ꯑꯩ ꯀꯔꯤꯅ ꯊꯧꯒꯜ ꯇꯧꯖꯒꯅꯤ ꯊꯧꯖꯤꯟ ꯆꯟꯕꯤꯔꯛꯑꯣ ꯅꯅꯥꯏ ꯂꯥꯏꯔꯕ ꯃꯤꯗ ꯂꯥꯛꯄꯤꯕꯗꯦꯅ ꯑꯩ ꯄꯨꯗꯤ ꯀꯔꯤꯒꯤ ꯄꯣꯠ ꯑꯃꯇꯪ ꯅꯤꯒꯦ ꯂꯥꯛꯆꯕꯅꯤ ꯑꯩꯕꯨ ꯇꯥꯛꯄꯤꯔꯤꯁꯦ ꯅꯤꯡꯊꯧ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯅꯤꯡꯊꯧꯁꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯄꯥꯅꯤ ꯃꯃꯥꯅꯤ ꯂꯩꯕꯥꯛꯀꯤ ꯃꯄꯥꯅꯤ ꯏꯅꯤꯡꯊꯧꯒꯤ ꯑꯋꯥꯠꯄ ꯀꯔꯤ ꯂꯩꯗꯅ ꯅꯥꯏ ꯌꯨꯝꯗ ꯂꯧꯕ ꯂꯥꯛ ꯅꯅꯥꯏ ꯇꯣꯜꯂꯕ ꯂꯥꯏꯔꯕ ꯁꯦꯒꯥꯏꯕ ꯊꯥꯗꯣꯛ ꯁꯕꯤꯁꯤ ꯀꯔꯤ ꯂꯩꯗꯅ ꯏꯅꯤꯡꯊꯧꯅ ꯂꯧꯕ ꯂꯥꯛꯄꯤꯔꯤꯅꯣ ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯑꯩꯒꯤ ꯑꯉꯝꯕ ꯑꯩꯒꯤ ꯂꯩꯖꯕ ꯄꯣꯠ ꯑꯣꯏꯔꯒꯗꯤ ꯏꯅꯤꯡꯊꯧ ꯍꯥꯏꯕꯗꯣ ꯑꯄꯥꯝꯕꯗꯣ ꯂꯧꯕꯤꯕ ꯄꯨꯕꯤꯕ ꯑꯩꯒꯤ ꯂꯩꯇꯕ ꯄꯣꯠ ꯑꯗꯨꯗꯤ ꯍꯥꯏꯕꯤꯔꯛꯀꯦ ꯑꯗꯨꯗꯤ ꯑꯩ ꯄꯤꯕ ꯉꯝꯖꯔꯣꯏꯅ ꯏꯄꯨꯗ ꯂꯩꯕ ꯄꯣꯠ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯄꯨꯅ ꯄꯤꯕ ꯉꯝꯕ ꯏꯄꯨꯗ ꯂꯩꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯤꯒꯅꯤ ꯑꯩꯒꯤ ꯂꯩꯇꯕ ꯄꯣꯠꯇꯨꯗꯤ ꯍꯥꯏꯔꯛꯀꯅꯨ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯦ ꯑꯗꯨ ꯐꯔꯦ ꯏꯁꯣꯔ ꯅꯤꯡꯊꯧ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯏꯄꯨꯗꯒꯤ ꯅꯪꯅ ꯅꯤꯅꯤꯡꯉꯤꯕ ꯂꯧꯅꯤꯡꯉꯤꯕ ꯄꯣꯠ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯏꯄꯨ ꯃꯩꯇꯩ ꯂꯩꯕꯥꯛ ꯑꯁꯦ ꯔꯥꯃꯥꯅꯨꯖ ꯙꯔꯃ ꯆꯠꯍꯟꯕꯤꯌꯨ ꯏꯄꯨꯅ ꯑꯃꯨꯛꯇꯪ ꯌꯥꯊꯪ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯨ ꯃꯌꯥꯝꯁꯦ ꯏꯄꯨꯒꯤ ꯌꯥꯊꯪ ꯑꯁꯤ ꯏꯄꯨꯅ ꯆꯠꯍꯟꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯠꯍꯟꯕ ꯉꯝꯗꯦ ꯏꯄꯨꯅ ꯍꯥꯏꯔꯤꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯃꯥꯏꯅ ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯅꯣ ꯅꯅꯥꯏ ꯑꯩꯁꯦ ꯂꯩꯕꯥꯛꯁꯤꯒꯤ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯩꯅ ꯌꯥꯊꯪ ꯇꯧꯗꯣꯏꯅꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯄꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯇꯧꯒꯗꯕꯅꯤ ꯑꯩ ꯏꯇꯤꯛꯅꯁꯤ ꯃꯇꯨ ꯑꯩ ꯃꯇꯨꯡ ꯑꯩ ꯅꯅꯥꯏꯗꯤ ꯉꯝꯖꯔꯣꯏ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯗꯦ ꯌꯥꯔꯣꯏ ꯑꯗꯨꯅ ꯏꯄꯨꯅ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯁꯦ ꯄꯨꯝꯅꯃꯛ ꯂꯣꯏ ꯌꯥꯅꯤ ꯏꯄꯨꯅ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯅꯥꯏꯅꯕꯨꯗꯤ ꯉꯝꯖꯔꯣꯏ ꯃꯗꯨ ꯑꯩꯅ ꯉꯝꯕ ꯄꯣꯠꯂꯗꯤ ꯉꯁꯥꯏꯅ ꯑꯩꯒꯤ ꯏꯀꯣꯛꯁꯤ ꯀꯛꯑꯒ ꯏꯅꯤꯡꯊꯧꯗ ꯀꯠꯂꯣꯏꯁꯨ ꯀꯠꯆꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯖꯕ ꯄꯣꯠ ꯑꯣꯏꯔꯒꯗꯤ ꯂꯩꯇꯕ ꯄꯣꯠꯇꯨꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨ ꯍꯥꯏꯗꯣ ꯁꯤꯗꯤ ꯑꯩꯒꯤ ꯄꯣꯠ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯄꯣꯠ ꯏꯅꯤꯡꯊꯧꯒꯤ ꯄꯣꯠꯅꯤ ꯑꯩꯒꯤ ꯄꯣꯠ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕꯗꯒꯤ ꯀꯩꯗꯧꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯆꯪꯖꯔꯛꯑꯕꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯔꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯃꯗꯨꯒꯤ ꯆꯠꯅꯔꯣꯜ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯕ ꯈꯨꯔꯣꯜ ꯑꯃꯈꯛ ꯂꯩꯕꯅꯤꯅ ꯉꯁꯥꯏ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯤꯡꯊꯧꯗꯨꯅ ꯂꯥꯛꯑꯒ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕꯒꯤ ꯃꯐꯝꯗ ꯃꯈꯣꯡ ꯄꯥꯏꯅ ꯈꯨꯔꯨꯝꯅ ꯍꯥꯏꯖꯈ꯭ꯔꯕꯅꯤ나 ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯄꯤꯗꯕꯗꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨ ꯃꯃꯩꯗ ꯃꯥ ꯄꯤꯔꯣꯏꯗꯕ ꯀꯟꯅ ꯌꯦꯠꯂꯝꯕꯗꯨ ꯃꯃꯩꯗ ꯌꯥꯔꯛꯇꯕꯗꯒꯤ ꯐꯔꯦ ꯐꯔꯦ ꯏꯁꯨ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯏꯁꯨꯒꯤ ꯑꯄꯥꯝꯕꯁꯨ ꯅꯄꯨ ꯑꯩꯅ ꯄꯤꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯅꯤꯡꯊꯧꯅ ꯄꯤꯔꯝꯒꯗꯕꯅꯤ ꯏꯄꯨ ꯏꯄꯨꯒꯤ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯗꯤ ꯏꯄꯨꯅ ꯄꯤꯕꯤꯒꯅꯤ ꯍꯥꯏꯔꯒꯗꯤ ꯏꯄꯨꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯁꯨꯅ ꯑꯩꯅ ꯉꯝꯕ ꯄꯨꯝꯅꯃꯛ ꯄꯤꯒꯅꯤ ꯁꯤꯅꯤ ꯏꯁꯨ ꯅꯤꯡꯊꯧꯅ ꯉꯝꯕ ꯑꯉꯝꯕꯅꯤ ꯁꯤꯅꯤ ꯅꯤꯡꯊꯧ ꯅꯪꯅ ꯉꯝꯕꯅꯤ ꯑꯩꯅ ꯉꯝꯕꯅꯤ ꯅꯪꯒꯤ ꯑꯉꯝꯕꯗꯨꯅꯤ ꯅꯪꯉꯣꯟꯗ ꯂꯩꯕ ꯄꯣꯠ ꯑꯩꯅ ꯄꯤꯌꯨ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯅꯪꯉꯣꯟꯗ ꯂꯩꯇꯕ ꯄꯣꯠꯇꯤ ꯑꯩꯁꯨ ꯍꯥꯏꯔꯣꯏ ꯃꯣꯏꯅꯤꯁꯤ ꯑꯗꯨꯃꯥꯏꯅ ꯋꯥꯁꯛꯅꯔꯦ ꯋꯥꯁꯛꯅꯔꯒ ꯍꯥꯏꯔꯦ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯐꯔꯦ ꯃꯣꯏꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯄꯤꯅ ꯍꯥꯏꯅꯔꯦ ꯑꯗ ꯏꯁꯨꯅ ꯍꯥꯏꯅꯤꯡꯉꯤꯗꯨ ꯄꯥꯝꯃꯤ ꯄꯣꯠꯇꯨ ꯀꯔꯤꯅꯣ ꯑꯗꯨ ꯁꯤꯅꯦꯅ ꯍꯥꯏꯔꯦ ꯐꯔꯦ ꯐꯔꯦ ꯏꯁꯨꯅ ꯅꯪꯅ ꯄꯥꯝꯃꯤꯕ ꯔꯥꯃꯥꯅꯤ ꯙꯔꯃꯁꯦ ꯃꯩꯇꯩ ꯂꯩꯕꯥꯛꯁꯤꯗ ꯆꯠꯍꯟꯕ ꯍꯥꯏꯕꯗꯣ ꯅꯅꯥꯏꯅ ꯄꯣꯛꯏꯁꯨ ꯌꯥꯔꯦ ꯇꯧꯕꯇꯕꯨ ꯅꯅꯥꯏꯅ ꯄꯨꯟꯅ ꯋꯥꯐꯝ ꯑꯃ ꯊꯝꯖꯔꯣ ꯅꯪꯅ ꯄꯥꯝꯃꯤꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯌꯥꯝꯁꯦ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯆꯠꯄꯗꯤ ꯑꯣꯏꯔꯁꯅꯨ ꯅꯪꯅꯁꯨ ꯉꯝꯖꯔꯣ ꯅꯪꯅ ꯉꯝꯅ ꯄꯥꯝꯖꯔꯣ ꯑꯗꯨ ꯄꯥꯟꯒꯗꯕꯗꯤ ꯃꯤꯔꯣꯟ 3ꯇꯒꯤ ꯍꯦꯟꯅ ꯆꯠꯄ ꯌꯥꯔꯣꯏ ꯃꯤꯔꯣꯟ 3 ꯐꯥꯎꯁꯤꯗꯤ ꯅꯪꯅ ꯉꯝꯅ ꯄꯥꯟꯖꯔꯣ ꯅꯣꯡꯃ ꯍꯦꯟꯕꯗ ꯃꯩꯇꯩ ꯑꯩꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯟꯅꯒꯤ ꯏꯇꯝꯗꯣ ꯑꯗꯨꯗꯕꯨ ꯍꯟꯖꯤꯟꯕ ꯑꯣꯏꯔꯁꯅꯨ ꯏꯁꯣꯔ ꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯕꯅꯤꯅ ꯅꯪꯁꯨ ꯁꯥꯔꯤ ꯅꯥꯝꯅ ꯁꯣꯜꯂꯣꯏ ꯑꯗꯨꯒ ꯁꯥꯔꯤ ꯅꯥꯝꯅ ꯋꯥꯁꯛꯀꯅꯤ ꯌꯥꯔꯦ ꯏꯄꯨꯅ ꯍꯥꯏꯕ ꯑꯄꯥꯝꯕꯗꯣ ꯅꯪꯅꯁꯨ ꯌꯥꯔꯦꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯆꯤꯡ ꯈꯨꯌꯦꯡꯁꯤꯒꯤ ꯃꯃꯥꯡꯗ ꯃꯣꯏꯅ ꯋꯥꯁꯛ ꯋꯥꯔꯤ ꯑꯗꯨꯅ ꯉꯁꯥꯏ ꯋꯥꯁꯛꯈꯤꯕ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯗꯅ ꯉꯁꯥꯏ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯃꯐꯝꯗ ꯉꯥꯡꯕ ꯃꯌꯥꯝ ꯇꯧꯕ ꯌꯥꯎꯏ ꯑꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯨꯅ ꯁꯤꯜꯂꯛꯄ ꯉꯝꯒꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯅꯥꯊꯩꯔꯨꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯤꯔꯣꯟ 9 ꯁꯨꯔꯦ ꯃꯇꯝꯗ ꯂꯥꯏꯅꯤꯡ ꯆꯠꯂꯛꯄꯗꯒꯤꯅ ꯔꯥꯃꯥꯅꯤ ꯙꯔꯃ ꯆꯠꯂꯛꯄꯗ ꯉꯁꯤꯕꯨ ꯃꯤꯔꯣꯟ 9 ꯁꯨꯕ ꯃꯤꯔꯣꯟ ꯑꯩꯈꯣꯏ ꯂꯩ ꯏꯅꯤꯡꯊꯧ ꯕꯨꯙꯆꯟꯗ꯭ꯔꯒꯤ ꯃꯇꯝꯗ ꯃꯤꯔꯣꯟ 9 ꯂꯣꯏꯔꯒ 9 ꯆꯪꯈ꯭ꯔꯕ ꯏꯅꯤꯡꯊꯧ ꯕꯨꯙꯆꯟꯗ꯭ꯔ ꯃꯁꯥꯃꯛ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯑꯩ ꯃꯇꯝ ꯌꯧꯔꯦ ꯆꯍꯤ ꯃꯤꯔꯣꯟ 9 ꯁꯨꯔꯦ ꯌꯥꯔꯦꯅ ꯏꯅꯤꯡꯊꯧ ꯕꯨꯙꯆꯟꯗ꯭ꯔ ꯃꯁꯥꯃꯛ ꯂꯥꯏꯅꯤꯡꯁꯤ ꯂꯧꯔꯒ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ 9 ꯁꯨꯕ ꯃꯤꯔꯣꯟ ꯃꯤꯔꯣꯟ 2 ꯍꯦꯟꯕ 9ꯇ ꯍꯥꯏꯅꯕꯅꯤ 9 ꯌꯧꯔ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯊꯦꯡꯅꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯉꯁꯥꯏꯅ ꯃꯤꯅ ꯂꯥꯏꯃꯤꯡ ꯂꯧꯕ ꯅꯠꯇ꯭ꯔꯒ ꯂꯥꯏꯃꯤꯡ ꯄꯤꯕ ꯌꯥꯝ ꯃꯇꯤꯛ ꯆꯠꯅꯩꯀꯣ ꯃꯗꯨꯃꯛꯇꯨꯗ ꯑꯩ ꯈꯪꯕ ꯂꯩꯇꯦ ꯂꯥꯏꯃꯤꯡ ꯂꯧꯕ ꯅꯠꯇ꯭ꯔꯒ ꯂꯥꯏꯃꯤꯡ ꯄꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯣꯛꯂꯛꯄꯗ ꯏꯄꯥꯅ ꯄꯤꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯂꯥꯏꯃꯤꯡ ꯄꯤꯕ ꯂꯥꯏꯃꯤꯡ ꯀꯔꯤ ꯄꯤ ꯌꯥꯏꯕꯤꯔꯦꯟ ꯊꯋꯥꯏ ꯃꯉꯥꯜ ꯁꯤꯗꯕꯤ ꯏꯄꯥꯅ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃꯇꯅ ꯑꯩꯈꯣꯏꯕꯨ ꯂꯥꯏꯃꯤꯡ ꯄꯤꯕ ꯌꯥꯏ ꯂꯥꯏ ꯑꯃꯁꯨ ꯌꯥꯗꯦ ꯄꯨꯝꯅꯃꯛ ꯁꯦꯝꯃꯤ ꯇꯦꯡꯕꯥꯡꯒꯤ ꯃꯄꯨꯗꯨ ꯍꯥꯏꯗꯤ ꯃꯌꯥꯝꯕꯗ ꯖꯒꯠꯀꯤ ꯃꯄꯨꯅꯤ ꯍꯥꯏꯗꯣ ꯃꯥ ꯐꯪꯅ ꯑꯩꯉꯣꯟꯗ ꯂꯥꯏꯃꯤꯡ ꯄꯤꯕ ꯌꯥꯗꯦ ꯀꯌꯥꯝ ꯂꯨꯒꯦꯗ ꯂꯥꯏꯃꯤꯡ ꯄꯤꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯕꯨ ꯄꯣꯛꯂꯛꯄꯗ ꯅꯨꯃꯤꯠ ꯊꯥ ꯎꯗ꯭ꯔꯤꯉꯩꯗ ꯏꯃꯥꯒꯤ ꯐꯤꯕꯨꯡ ꯍꯦꯛ ꯇꯥꯔꯛꯄꯒ ꯑꯩꯁꯦ ꯅꯨꯃꯤꯠ ꯊꯥ ꯎꯗ꯭ꯔꯤꯉꯩꯗ ꯏꯄꯥꯅ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯍꯤꯟꯗꯨ ꯙꯔꯃ ꯔꯥꯃꯥꯅꯤ ꯃꯣꯏꯒꯤ
ꯕꯣꯔꯥ ꯃꯊꯅ ꯍꯔꯤꯅꯥ ꯀꯥꯡ ꯍꯥꯏꯅ ꯇꯧ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯗꯁꯨ ꯁꯤꯗꯦ ꯃꯤꯡꯈꯩ ꯌꯥꯏꯕꯤ ꯁꯤꯗꯦ ꯃꯤꯡꯈꯩ ꯃꯉꯥꯁꯤ ꯏꯄꯥꯅ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤ ꯑꯗꯨꯗ ꯅꯠꯇꯕ ꯑꯩ ꯋꯥꯔꯤꯁꯨ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯃꯗꯨ ꯃꯤꯡꯈꯩ ꯄꯤꯕ ꯃꯄꯨꯒꯤ ꯁꯤꯗꯦ ꯃꯤꯡꯈꯩ ꯄꯤꯕ ꯑꯗꯣ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯃꯤꯡꯈꯩ ꯄꯤꯕ ꯃꯤꯡꯈꯩ ꯂꯧ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯒꯤ ꯃꯣꯏꯅꯗꯤ ꯆꯨꯝꯂꯝꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯂꯩꯇꯕ ꯄꯣꯠꯅꯤ ꯃꯁꯤ ꯀꯅꯥꯅꯁꯨ ꯌꯥꯗꯦ ꯑꯗꯨ ꯅꯣꯏꯗ ꯑꯩꯅ ꯃꯤꯡꯈꯩ ꯄꯤꯗꯣꯏꯁꯦ ꯑꯩ ꯅꯣꯏꯕꯨ ꯑꯩꯅ ꯄꯣꯛꯄ꯭ꯔꯣ ꯑꯩꯅ ꯅꯣꯏꯅ ꯍꯪꯉꯛꯄꯗ ꯑꯩ ꯏꯄꯥꯔꯣ ꯅꯪꯕꯨ ꯑꯣꯏꯅ ꯍꯪꯉꯛꯄꯗꯤ ꯀꯔꯤ ꯄꯤꯗꯣꯏꯅꯣ ꯑꯩꯒꯤ ꯏꯆꯥ ꯉꯥꯛꯇꯗꯤ ꯄꯤꯕ ꯌꯥꯗꯕ ꯄꯣꯠꯇꯣ ꯑꯩ ꯅꯣꯏꯗ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣ ꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯁꯦ ꯌꯥꯗꯕ ꯆꯠꯅꯗꯕ ꯄꯣꯠꯅꯤꯀꯣ ꯃꯤꯅꯁꯨ ꯂꯥꯏꯅꯁꯨ ꯄꯨꯝꯅꯃꯛꯅ ꯌꯥꯔꯣꯏꯗꯕ ꯋꯥꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯗꯨ ꯂꯥꯏꯃꯤꯡ ꯄꯤꯕ ꯂꯥꯏꯃꯤꯡ ꯂꯧꯕ ꯀꯔꯤ ꯅꯠꯇꯦꯁꯦ ꯉꯁꯥꯏ ꯋꯥꯁꯛꯑꯒ ꯆꯠꯈꯤꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯋꯥꯁꯛꯇꯣ ꯍꯟꯗꯣꯛꯆꯕ ꯉꯥꯛꯇꯅꯤ ꯃꯤꯔꯣꯟ 8 ꯍꯦꯜꯂꯕꯅꯤꯅ ꯋꯥꯁꯛꯇꯣ ꯍꯟꯗꯣꯛꯄ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯋꯥꯁꯛꯀꯤ ꯋꯥꯔꯦꯡꯗꯣ ꯍꯟꯗꯣꯛꯆꯕ ꯑꯩ ꯏꯄꯥ ꯏꯄꯨꯗ ꯀꯞꯅ ꯈꯥꯡꯕꯁꯦ ꯁꯣꯏꯅ ꯂꯥꯟꯅ ꯆꯠꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯉꯁꯤꯗꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯁꯨ ꯑꯣꯏꯅ ꯏꯄꯥꯒꯤ ꯏꯃꯥꯒꯤ ꯂꯃꯟꯁꯤꯡꯕ ꯏꯄꯨꯒꯤ ꯏꯄꯨꯒꯤ ꯂꯃꯟꯁꯤꯡꯕ ꯃꯆꯥ ꯃꯁꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯗꯨ ꯂꯃꯟꯁꯤꯡꯕ ꯑꯩ ꯏꯄꯥꯅ ꯇꯧꯔꯝꯕꯁꯨ ꯏꯄꯨꯅ ꯇꯧꯔꯝꯕꯁꯨ ꯏꯕꯣꯛꯇꯨꯅ ꯇꯧꯔꯝꯕꯁꯨ ꯃꯣꯏꯅ ꯁꯣꯏꯔꯝꯕ ꯄꯣꯛꯑꯝꯕ ꯃꯌꯥꯝ ꯃꯣꯏꯅ ꯄꯣꯛꯄꯤꯔꯝꯕꯒꯤ ꯄꯣꯛꯄꯤꯃꯗꯤ ꯂꯃꯟꯁꯤꯡꯕ ꯑꯩ ꯉꯁꯥꯏ ꯏꯄꯥꯗ ꯏꯄꯨꯅ ꯁꯣꯏꯔꯝ ꯂꯥꯜꯂꯝꯕ ꯃꯌꯥꯝꯗꯣ ꯉꯁꯤ ꯃꯆꯥ ꯑꯃ ꯃꯁꯨ ꯑꯣꯏꯅ ꯑꯩꯅ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯃꯗꯨꯒꯤ ꯂꯃꯟ ꯁꯤꯡꯖꯔꯒꯦꯅ ꯍꯥꯏ ꯁꯤꯡꯗꯣꯛꯄꯅꯦ ꯑꯩꯗꯤ ꯄꯨꯁꯟꯕ ꯅꯠꯇꯦꯀꯣ ꯃꯤꯒꯤ ꯂꯃꯟ ꯄꯣꯛꯊꯣꯛꯈ꯭ꯔꯦ ꯂꯃꯟ ꯇꯣꯟꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯁꯤꯗ ꯃꯗꯨꯒꯤ ꯂꯃꯟꯗꯨ ꯁꯤꯡꯗꯣꯛꯄ ꯈꯛꯇꯅꯤ ꯑꯗꯩ ꯋꯥꯁꯛꯈꯤꯕꯗ ꯍꯟꯗꯣꯛꯄ ꯈꯛꯇꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨ ꯋꯥꯔꯤ ꯑꯇꯩꯕꯨꯗꯤ ꯌꯥꯝ ꯂꯩ ꯃꯌꯥꯝꯒꯤ ꯊꯦꯡꯅ ꯆꯥꯏꯁꯤꯡ ꯊꯧꯔꯥꯡ ꯂꯩꯕꯅꯤ ꯑꯗꯨꯒ ꯏꯁꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯥꯡꯍꯤꯡ ꯂꯛꯁꯦꯡ ꯑꯃꯗꯤ ꯂꯩꯔꯤꯕ ꯁꯤꯛ ꯂꯤꯛꯇꯣ ꯅꯨꯃꯤꯠ 8ꯅꯤꯗꯪ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡꯗ ꯂꯧꯊꯣꯛꯑꯒ ꯊꯝꯕꯤꯕ ꯌꯥꯔꯦ ꯌꯥꯔꯤꯉꯩ ꯆꯠꯇꯅꯕ ꯍꯣꯠꯅꯕꯤ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏ ꯐꯗꯅ ꯆꯠꯄ ꯌꯥꯎꯔꯒꯗꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯀꯅꯥꯒꯨꯝꯕ ꯑꯈꯪꯕ ꯑꯃ ꯁꯦꯝꯍꯟꯕꯤꯕ ꯏꯁꯥꯅ ꯁꯝꯖꯜꯂ ꯁꯤꯕꯤꯒꯅꯣ ꯑꯗꯨꯗꯤ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯗꯤ ꯆꯠꯈ꯭ꯔꯁꯨ ꯌꯥꯏ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯆꯠꯈ꯭ꯔꯗꯤ ꯌꯥꯏ ꯀꯩꯒꯨꯝꯕ ꯆꯠꯄ ꯇꯉꯥꯏ ꯐꯗꯅ ꯁꯣꯏꯕꯗꯒꯤ ꯆꯠꯈ꯭ꯔꯒꯁꯨ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯈꯪꯕ ꯑꯍꯩꯕ ꯑꯝꯇ ꯁꯦꯝꯍꯟꯅꯕ ꯇꯧꯕꯤ ꯏꯅꯧꯅꯧꯕ ꯑꯃꯕꯨ ꯁꯦꯝꯅꯕ ꯈꯪꯉꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯅꯨꯃꯤꯠ 8ꯅꯤ ꯊꯥꯗꯣꯛꯄꯤꯒꯅꯨ ꯑꯗꯨ ꯑꯃꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯤꯛ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡ ꯂꯛꯁꯦꯡꯁꯤꯡꯗꯣ ꯍꯛꯆꯥꯡꯒꯤ ꯀꯥꯟꯅꯕ ꯏꯁꯥꯒꯤ ꯀꯥꯟꯅꯕ ꯑꯩꯗ ꯅꯠꯇꯅ ꯃꯌꯥꯝ ꯀꯥꯟꯅꯕ ꯃꯌꯥꯝ ꯂꯩ ꯀꯥꯟꯅꯕ ꯍꯥꯏꯁꯦ ꯍꯌꯦꯡ ꯊꯕꯛ ꯇꯧꯗ꯭ꯔꯗꯤ ꯈꯪꯉꯣꯏ ꯋꯥꯔꯤꯅ ꯅꯠꯇꯅ ꯍꯌꯦꯡ ꯊꯕꯛ ꯇꯧꯔ ꯌꯦꯡꯕꯤꯌꯨ ꯀꯅꯥꯒꯨꯝꯕ ꯑꯅꯥ ꯑꯌꯦꯛ ꯑꯆꯧꯕ ꯑꯅꯥꯕ ꯂꯥꯛꯈꯤꯕꯗꯨꯅ ꯑꯃꯅꯤ ꯇꯤꯡꯗꯨꯡ ꯂꯥꯏꯊꯨꯡ ꯑꯅꯥꯕ ꯂꯥꯛꯄ ꯃꯇꯝꯒꯤ ꯂꯩꯔꯤꯕ ꯈꯔ ꯑꯗꯨꯝ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯤꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯇꯤꯃꯨ ꯂꯥꯏꯕ ꯐꯠꯇꯕ ꯂꯥꯏ ꯐꯠꯇꯕ ꯐꯪꯅꯔꯨꯕ ꯉꯥꯎꯕ ꯍꯥꯏꯕꯗ ꯇꯉꯥꯏ ꯐꯗꯕ ꯑꯗꯨꯝ ꯌꯥꯕ ꯍꯥꯏꯕ ꯂꯩꯗꯅ ꯃꯗꯨꯗꯤ ꯏꯁꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯝꯍꯦꯟ ꯂꯝꯁꯦꯡꯁꯤꯡꯗꯣ ꯀꯔꯤꯝꯕꯨ ꯍꯥꯏꯅ ꯃꯄꯨꯒꯤ ꯁꯤꯗꯩ ꯃꯤꯡꯈꯩꯗꯣ ꯑꯗꯨ ꯈꯛꯇꯪ ꯁꯣꯜꯂꯒ ꯏꯁꯤꯡꯗ ꯂꯨꯞꯄꯤꯔꯣ ꯂꯨꯞꯄ ꯀꯔꯤ ꯃꯔꯣꯟ ꯌꯥꯎꯗꯕ ꯂꯨꯞꯄꯒ ꯃꯤꯗ ꯃꯃꯥꯏ ꯃꯃꯤꯠꯇ ꯈꯤꯇꯪ ꯈꯤꯛꯇꯣꯛꯄꯤꯔꯣ ꯅꯠꯇ꯭ꯔꯒ ꯈꯤꯇꯪ ꯄꯤꯊꯣꯛꯄꯤꯔꯣ ꯃꯥ ꯁꯣꯏꯗꯅ ꯃꯗꯨ ꯐꯒꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯑꯩꯅ ꯅꯠꯇꯦꯀꯣ ꯃꯤꯕꯨ ꯀꯥꯟꯅꯍꯟꯕꯤꯌꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯃꯉꯣꯟꯗ ꯁꯤꯖꯤꯟꯅꯔꯤꯅꯤꯗꯤ ꯃꯥ ꯈꯪꯍꯜꯂꯣꯏꯗꯕ ꯑꯗꯨ ꯈꯪꯈ꯭ꯔꯒꯗꯤ ꯄꯣꯠꯇꯣ ꯃꯤꯅ ꯃꯤ ꯇꯥꯔꯛꯀꯅꯤ ꯄꯣꯠꯇꯣ ꯌꯥꯔꯤꯈꯩ ꯇꯨꯃꯤꯟꯅ ꯃꯁꯤꯅ ꯇꯧꯔ ꯂꯨꯞꯁꯜꯂꯒ ꯀꯔꯤꯝ ꯈꯪꯗ꯭ꯔꯁꯨ ꯑꯩ ꯂꯨꯞꯁꯜꯂꯒ ꯄꯤꯊꯛꯀꯦ ꯑꯩ ꯏꯆꯥꯗꯣ ꯏꯅꯥꯎꯗꯣ ꯀꯅꯥ ꯂꯝꯕꯤ ꯆꯠꯊꯣꯛꯄꯗ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯀꯅꯥ ꯑꯩ ꯈꯨꯗꯣꯡꯊꯤꯕ ꯂꯩꯔꯒꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯥꯒꯤ ꯂꯤꯛꯇꯨꯒꯤ ꯀꯤꯁꯤ ꯃꯄꯥ ꯑꯃ ꯂꯩꯔꯤꯗꯣ ꯑꯗꯨ ꯈꯛꯇꯪ ꯂꯨꯞꯄꯒ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯑꯗ ꯅꯨꯃꯤꯠ 8ꯅꯤꯗꯤ ꯇꯠꯍꯟꯗꯅ ꯁꯤꯖꯤꯟꯅꯅꯕ ꯇꯧꯕꯤꯌꯨ ꯇꯉꯥꯏ ꯐꯗꯅ ꯆꯠꯈ꯭ꯔꯒꯗꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯌꯧꯔꯛꯅꯕꯗꯣ ꯃꯤ ꯃꯊꯥꯡ ꯊꯥꯔꯛꯄ ꯀꯥꯄꯣꯟ ꯊꯥꯔꯛꯄ ꯀꯔꯤꯁꯨ ꯇꯧꯔꯒꯅꯦ ꯑꯗ ꯍꯧꯖꯤꯛꯀꯤ ꯄꯥꯡꯕ ꯁꯨꯝ ꯄꯤꯕꯅꯦ ꯁꯤꯒꯤ ꯂꯤꯛꯁꯤꯗꯤꯀꯣ ꯁꯤꯅ ꯂꯤꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯗ ꯃꯔꯨꯑꯣꯏꯕ ꯇꯉꯥꯏ ꯐꯗꯕ ꯂꯤꯛꯇꯤ ꯃꯊꯪ ꯂꯥꯛꯀꯗꯕ ꯆꯍꯤꯁꯤꯗ ꯈꯪꯅꯅꯕ ꯏꯁꯥꯗꯕꯨ ꯈꯤꯇꯪ ꯂꯨꯄꯥ ꯆꯥꯝꯃ ꯆꯠꯂꯛꯀꯅꯤ ꯑꯗꯨꯒꯤ ꯁꯤꯕ ꯅꯥꯏꯕ ꯑꯩꯅ ꯆꯍꯤ 50 ꯁꯤꯖꯤꯟꯅꯔꯨꯔꯒꯁꯨ ꯑꯃꯨꯛ ꯁꯝꯕꯗ ꯑꯃꯨꯛ ꯍꯧꯕꯗꯣ ꯑꯍꯤꯡꯕ ꯄꯣꯠꯅꯤ ꯃꯥꯅ ꯑꯁꯤꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯤꯡ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯑꯇꯩ ꯀꯔꯤ ꯂꯩꯔꯤꯕ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯋꯥꯠꯄ ꯂꯩꯔꯒꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯑꯃꯠꯇꯔꯣ ꯃꯌꯥꯝ ꯂꯩ ꯅꯪꯒꯤꯗꯣ